Ngasigi stepping towards restoration of ecosystem khoi lomi marup na sinna anwa khoi nungho chirina anwa gi asida karam hain tawdana khoi ecosystem kan mangam gadage kan momongda khoi se amuk hanna haidi ecosystem je portana haidi kari ecosystem je karino haida hanagi mamangida leramba uwa horamba mamangida leramba kano se karmaina hajalak pa jagadagi haina khoina hujigi lomi marumna tokrai ba step sing se yam phajaba ganoni masida khoi mayam changna nubhau tagi natana khoi toba toba lam khun mayam sidagi loina lakna masida yawradna masibu chogot tagi basi yam nongai jai masi khoi handaki kang thasi manung sida kamain tawraga masi khumang chaksalodage loinana anwa sida tariba mapandagi lakpa ujek se kamaina kangadage arga loinana tourist gumba mapan gi mi lak si ga jeng ba lakpa si mafam ji chakhot che karma mongna chakhot khibano haibdo madugi mongda semna na ba matam khar changa ga su si khunga sidagi thabak se hogol abani haina sigi lomi marumna sinjari basi ai yam thagsa ningai ni masi khoi leptana chasana ba hunasi fajana yamna thuna masigi keno si mai pak po besino hai se ai shoda khrom jaraga ayam thagsa ngasi Januari ki tang 8 irai numit ngasi gi jai farba pungkhom sida mungbau lekai sida ikhoina mungbau lekai gi naharon association amasung khoi gi kungi ahal laman chinau khara pullaga khoi gi mayamna chiri anwa haina khangna banungbau anwa se masigi mapan se khoi yamna phajaba mapan da khoi mapan sida khoina khoi lei thadana upal thadana adagi mamangai dagi lejaramba phajaba mayam do mukanna maton chongalasi haibagi pandam si lauraga khoina hajabadagi khoigi gai khunajariba oinam ngana punjab do oinam biramani president khoigi gp amaso khoigi Lakhipur town committee gi vice president vice chairman Lesungmom Ravindro khoi su lengbi raktuna mateng pambirna asidagi hona khoigi nungbau anwa gi mapan se khoi sengdok charaga asida jamna athuba matamda ikhoi eco tourism gi mawong ama la annaba sengma sagatpagi thabak sing asidagi hojare aduga tamtamna koina asida voting system su tawjagena khanjari da loina khun sida leiriba mamal leiriba lobuk lamang mayam akhoi chahi amada phau khara uraga langthokna thambagumna thamibase akhoi matam karamaina masidagi chahi supa income generate tohonba yaba asina chingba akhoi ima lairemigi sangrengi sida phamdra akhoi tanajari masi akhoi adum chathagini makha formally masidagi akhoi thabakse hojare haibasi pandamda ahoba man aidagadi thabakse hogotpa adu oidabanina asidagi hodokchare do mayamsu dum tabiriba mayamsu dum lengbirau nungbau anwagi phajaba adum ima lairembibu khurumbiba oina lengbirau mayamgi asibadtagi kamdamsi chakhotpa oijage lamit tumit akhoigi economical line da boiragasu akhoigi single loan da boiragasu akhoi thabakse puthoktra thabakse sudra akhoi potok chathok su hengalansi haiba pandam sisu akhoi thamjaraga hogachabani aduga loinana haija mayamda apel amtang tawjabasi akhoi samna haibda only numhau sita nate akhoi metai singi khunsingda labuk singse ayamba logo loina phau chahingi phau khara phangaga loirena dum ayamadi sum chahi suba thadana leibise akhoi punamak anoba yawol ama puraktana anoba
scientific oiba product kari thaba lei thaba khangde akoigi angam thau thaba khangde maru marang thaba khangde masi akhoi punna akhoi ipa ipuna thambiramba lamsingse productive oiba mawngda seminasi haibagi wakhalon se khanna si haibasimga thamjaraga try to tension jarage